ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃꯐꯥꯎ ꯆꯥꯔꯛꯇ꯭ꯔꯤ ꯁꯤꯅ ꯌꯦꯟ ꯊꯨꯝ ꯈꯔ ꯆꯪꯗ꯭ꯔꯦ ꯃꯤꯛꯁ ꯄꯥꯎꯗꯔ ꯃꯣꯔꯣꯛ ꯑꯁꯨꯕ ꯃꯆꯨ ꯊꯤꯠꯄ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯦ ꯃꯤꯀꯨꯞ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯅꯣꯝꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯟꯒ ꯆꯥꯃꯤꯟꯅꯔꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯟꯒ ꯄꯣꯔꯛꯑꯦ ꯑꯗꯣ ꯍꯦꯟꯖꯥꯡꯗꯨꯅ ꯌꯦꯟ ꯉꯧꯕꯒ ꯏꯔꯣꯝꯕꯒ ꯆꯥꯃꯤꯟꯅꯔꯣ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯄꯣꯔꯛꯑꯦ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯒꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯤꯜꯂꯁꯤ ꯏꯆꯟ ꯆꯥꯛ ꯌꯦꯟꯖꯥꯡ ꯌꯥꯝ ꯐꯖꯅ ꯌꯥꯝꯕꯅꯦꯕ ꯂꯣꯏꯅꯕ ꯇꯛꯈꯥꯏꯔꯗꯕꯅꯤ ꯅꯈꯣꯏ ꯃꯈꯣꯡ ꯍꯥꯏ ꯃꯐꯩ ꯌꯥꯅ ꯍꯦꯛꯇ ꯑꯩ ꯑꯣꯏꯅꯗꯤ ꯍꯥꯎꯋꯦ mày cho lên Nhìn mà tụi nó giả rất là hào ra hào ấy
ꯍꯥꯎꯃꯟꯗꯅ ꯋꯥ ꯉꯥꯡꯕꯩ ꯃꯇꯝꯒ ꯂꯩꯇ꯭ꯔꯦ mukong atas lo marak thana ai kan phai jage ba mayam henjang matan masan sum haidi henjang makan kan sum kan birak pa ai loi ui ba ko adra ai gi wena di ko han hai birak pusin mathang mathang sum sabirak ko ne ba do ai gi di sabirak ai gi sabirak te to bu do adu maina haidi to bi gano ba ai mathang mathang loi cha cha ke ba masi bok dai na sari ba mathel ding ni ko haidi ai na khanja ba haidi ai na saning ba mathel among na te ba ko mayam na khabirak mo ai du ne ba 사살라 마루운 볼에 만든 사선들 이거 말도 안 돼. gian thằng tầm tròn thôi nên lùi thì có tầm xa rồi này thì lùi thì không có bao rồi cô
ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃꯐꯥꯎ ꯆꯥꯔꯛꯇ꯭ꯔꯤ ꯑꯗꯨ ꯂꯣꯏ ꯆꯥꯁꯜꯂꯣ ꯑꯂꯨ ꯍꯥꯞꯇ꯭ꯔꯁꯨ ꯍꯥꯎꯋꯤꯅꯤꯀꯣ ꯂꯦꯝꯗꯕ ꯂꯣꯏ ꯆꯥꯁꯟꯒꯗꯕꯅꯤ ꯎꯝ ꯃꯀꯟꯒ ꯆꯥꯁꯜꯂꯨꯔꯦ ꯌꯥꯝꯗꯤ ꯌꯥꯝꯕ ꯃꯥꯜꯂꯦ ꯆꯥꯛꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯑꯩꯈꯣꯏꯅ ꯆꯥꯏꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯍꯤ ꯇꯧꯕꯗ ꯅꯠꯇꯕ ꯏꯁꯤꯡ ꯉꯝꯗꯕꯅ ꯏꯁꯤꯡ ꯇꯛ ꯉꯝꯗꯂꯕ ꯌꯥꯔꯦ ꯑꯩ ꯇꯨꯔꯅꯤ ꯁꯤꯡꯒ ꯆꯥꯔꯁꯦ ꯌꯨꯝꯗ ꯆꯥꯕꯒ ꯁꯨꯃꯥꯏꯅ ꯆꯥꯕ ꯀꯩ ꯈꯦꯠꯅꯒꯦꯕ ꯁꯤꯗ ꯆꯥꯕꯅ ꯍꯥꯏꯗꯤ ꯏꯁꯥꯗ ꯈꯔ ꯄꯥꯈꯠꯂꯤꯗꯅ ꯏꯃꯨꯡꯗ ꯆꯥꯔꯗꯤ ꯄꯥꯈꯠꯇꯦꯕ ꯑꯗꯨꯗꯤ ꯍꯣꯏ ꯏꯃꯨꯡ ꯄꯨꯛ ꯊꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯄꯨꯛ ꯊꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯅꯥꯟꯅ ꯉꯝꯁꯤꯜꯂꯣ ꯇꯤꯜꯍꯧꯒꯗꯣ ꯉꯝꯁꯤꯜꯂꯣ ꯉꯁꯤꯗꯤ ꯋꯥꯛꯀꯤꯡ ꯄꯨꯡ ꯑꯃ ꯆꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯆꯥꯁꯜꯂꯣ ꯇꯤꯜꯍꯧꯒꯗꯣ
ꯏꯁꯤꯡ ꯈꯤꯇ ꯍꯩ ꯌꯥꯔꯕ ꯐꯅ ꯌꯥꯝꯕꯣꯏ ꯈꯟꯕꯅꯦ ꯑꯗꯣ ꯐꯖꯅ ꯑꯗꯨꯝ ꯇꯛꯁꯟꯈꯔꯦ ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯊꯪꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ